अहानबदा मरोइबा पाउ Manipur, Nagaland amasung Assam ki tongan ba mafam kayadagi government na afaspa gi makhada thamba disturbed area status lakthokibada ifam amasung HRA na taram na okre. Amadi Prime Minister Narendra Modi na chahi asigi class 10 amadi 12 exam thagadaba mahiroi sing amadi mama mapa sing da piba paujel pariksa pe charcha gi thoram Manipur gi tongan ba institute kaya dasu pangthok na kre. Poni TV gi Manipuri pau bining tabiri basingbu Bidyasana nataram nokchari hojik pau sandok na pizari. Extrajudicial Execution Victim Families Association Manipur IFAM amadi Human Rights Alert HRA na Assam Nagaland amadi Manipur gi tongan ba mafam kayadagi government na Armed Forces Special Powers Act listing amaga chamapan yangkhay nipan afasfa gi makhada thamba disturbed area status lakthokibada taram na okre. Ngasi IFAM gi President Renu Takhelambam amasung HRA gi Executive Director Bablu Loitongbam na sahi tauduna punna thadorakba cherol amana IFAM amasung HRA na Supreme Court ta ing listing amaga chamapan humfutaraga mapandagi listing ani tarani thoi faubada Manipur da afaspa gi marumda fake encounter da hatkhiba mioi listing amaga chamnga kunipan gi achumba YNP nanaba petition thakibani. Prima facie finding lairaba case sing asi makhatana investigation sathanaba Central Bureau of Investigation CBI gi Special Investigation Team SIT da sinakhi CBI na punna FIR kuntra mapan registered tauki masigi manungda final report kuntra di Manipur gi Chief Judicial Magistrate singda khusinakre thogdok asida chenariba mioi sing asi police personnel oirambana Manipur government na CRPC section Chamaga Maudraga Taret ki makhada prosecution sathanaba ayaba piduna trial makha tana chathari thogdok asida chenariba mioi sing asi police personnel oibna afaswagi section taruki makhada Union Home Ministry na prosecution chathaba yadanaba order ama thokhi hauzik fawbada asigumba case taruk CJM da submit tawkhiba laikre case asigi matangda apex court ki direction matung ina CBI na CJM singda hairiba case sing asi fake encounter ngaktani haina thamkiba leirabasu Union of India na case asi makha chathabada athingba piduna leiri hairi CJM Imphal West na Englishing aniga kunma thoigi February da High Court ta case sing asigi matangda matau karamna makha tana proceeding sathaba yagadage haibasi laptop na naba refer tauke adubu High Court ta case sing asi mangam sanba ngamdana adumak leibagal hoinana victim sing na achumba YN fangbagi wafam labna leiri hairi Manipur gi police station taruk na konba mafam singda hana disturbed area status lauthokraba matungda nauna police station mapan na konba mafam singdagi disturbed area status lauthokle haina Manipur gi Chief Minister N Biren Singh na phongdokre wafam asi ngarang CM gi secretariat ta pangthokpa paugi mefam amada phongdokhibani mahak na haiki Armed Forces Special Powers Act afaspa lauthokliba asi state asigi law and order gi fibam fare haiba utpani amasung April gi tang amadagi hauduna afaspa lauthokliba asi tha taruk chatnagani disturbed area status lauthokraba police station mapan adudi sekmai lamsang patsoi Lamlai, Irilbung, Bishnupur, Thaubal, Kakching, amadi Jiribam Police Station Sing asi Tharaga Punna Police Station Taramanga Sukre Prime Minister Narendra Modi amadi Union Home Ministry Minister Amit Sahana Manipur ge miyamna chahi kayadagi tanduna lakpa Manipur dagi afaspa lokthokadabani haiba demand tabiduna amadi Manipur miyam ge ihul khangbiduna state asidagi nauna police station mapandagi disturbed area status lokthokpani haikhe central government gi matengna leibak asida lalhobagi irang hantha hankhre loinana law and order gi fibam fagad handuna lemhoriba mafam singdagi disturbed area status lokthoknanaba honabada praja miyam nasu support tobinaba CM na appeal tawkhe
Prime Minister Narendra Modi na chahi asigi class 10 amadi 12 exam thagadaba mahiroi sing amadi mama mapa sing da piba paujel pariksa pe charcha ge thoram Manipur ge tongan ba institute kaya daso pangthoknakre JNB Khumbong Imphal West su school asigi principal Ilor Golmai masamag yauna oza sing parents sing amadi mahiroi kaya ga loinana PM na piba paujel punna taminake PM gi paujel pidringai ayuk pung tarabang makai dagi hauduna school asigi auditorium da cultural program kaya ga loinana ngasigi thauram adu haudoke ngasigi thauram aduga mari leinana JNV Khumbong gi principal Ilor Golmaina su press ki khuthangda laibak miyam amadi mahiroi singda paujel kaya pikhe mahaki paujel da exam thagadawriba mahiroi singna pukning gi achetpa firep amaga loinana Isana isabu thazaba thamduna exam thabiyu hairi online class na ayamba tawkhe adubo hauzik tha khara asida physical class tawba yarakle asigumba fibam asida oja singga tanaraga mahiroi singna matam manghandana kanna honasi haina makhata na hairi परीक्षा पे चर्चा की मरुएबा पंदमली अंगांग सिंगसिबु encouragement तौबा अदुगा अकी टेंशन लैतबा अदुगा स्ट्रेस लैतबा परीक्षा अमा थाबि यादनबा तौजरिबनि मरुओइना अंगांग सिंगी मरक्सदा डिटरमिनेशन याम लैना कॉन्फिडेंस याम लैना अकीब लैतना स्ट्रेस लैतना एग्जाम थाबियु हाइबकी मागी अकनबा असिमबकी celebration मखलमनिना हाइना हाजिरि थैंक यू ओके उजमाना प्राइम मिनिस्टर ना हाइबरी हम फजबसे students have the enough time to study everything, but the only problem is that the lack of time management have a problem ko pandi hai tai chiri de satra jini to jan kai habin satra mayam na ina hygienic misina covid sin maram moiduna akoi gi online exams na online class na yam lawkre aduna phangjari bang sai ki physical class matam khara sida yam systematic oina phangjari matam khara tha amani manung sida yam systematic oina matam si uza sing tana asigi pariksha pe charcha gi thoram asigi mapung oiba pandamde mahiroi singa haktengnana interaction tawduna makhoina pamba kaya taduna afaba education atmosphere ama ohenanaba amadi mahiroi singna example festival amagum yamna nungaina podlum amata yaudana thagadabani JNV Khumbong gi mahiroi sing amadi oja singa gi marakta interaction tawbagi session amasu chathake परीक्षा पे चर्चा की मरुएबा पंदमली अंगांग सिंगसिबु encouragement तौबा अदुगा अकी टेंशन लैतबा अदुगा स्ट्रेस लैतबा परीक्षा अमा थाबि यादनबा तौजरिबनि मरुओइना अंगांग सिंगी मरक्सदा डिटरमिनेशन याम लैना कॉन्फिडेंस याम लैना अकीब लैतना स्ट्रेस लैतना एग्जाम थाबियु हाइबकी मागी अकनबा असिमबकी celebration मखलमनिना हाइना हाजिरि थैंक यू ओके उजमाना प्राइम मिनिस्टर ना हाइबरी हम फजबसे Maitai Singi Anoba Chahi Sajibu Nongma Panba Chairabana Lakpaga Loinana Lining Thau Sanamahi Thaugalup Tinungaina Lisang Sidna Chatharakpa Tinungai Maning Jingi Laimanai Da Lairiba Sanamahi Ge Kubamda Miyamna Kumsi Su Jinkaduna Thaugal Taunanabagi Sem Sananaba Advanced Team Ngasidagi Chatpa Hokre Malem Semlangai Dagi Lairakpani Haina Thazanariba Hainariba Lining Thau Sanamahi ge Asengba Laifam Mama Oiriba Kubam Asidagi Salai Taret ki Iram Taret Jenthaduna Maitai ge Haurakngai dagi Wari Singbul Takliba Laifam Asi Kananasu Khangbidana Matam Sangna Lairuraba Tungda Lining Thau Sanamahi Thaugalup Tinungaina Akoibada Laiba Miyam Amadi Jingtam Punna Wari Sanaraba Tungda Lising Amaga Chamapan Humfutaraga Nithoi Humfutara Humdoi Aduai dagi Semgat Sagatpa Hauduna Lising Amaga Chamapan Humfutaraga Mapanda Registration Tauduna Ngasi Fauba Irat Thoni Pangthoktuna Lakpani Lining Thau Sanamahi gi Laifam Asigi Matangda Thaugalup Asigi President Oina Thaupuriba Salam Sangai Luwangna Haiki Tidim Road Tagi Kilometer Mangarom Chatlaga Lairiba Laifam Asi Govindas Konthauzamna PWD gi Minister Oiringaida Tha Uhum Changna Lambi Semkhibani Aduga Hauzik Lairiba Sanglen Asisu Mahakna Sangakibani Hauziksu Makhatana Mahakna Mateng Kaya Pangli Haiki
Makhatana haiki hayeng lai kurumba lakpigadaba miyamgi lambi sengdokpa afafata lamjing nanaba volunteer singna mangjong nana sem saduna laikre maram aduna laibag miyamna laifam asida lakpiduna haikat laikat tambiyu haina thaugalupna laibag miyamda pauzelakli ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯒꯤ ꯁꯤꯡꯒꯤ ꯒꯥꯔꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯤꯗ ꯑꯦꯗꯚꯥꯟꯁ ꯄꯥꯔꯇꯤ ꯑꯣꯏꯅ ꯆꯠꯀꯗꯧꯕꯅꯤ ꯆꯠꯂꯤꯕꯁꯤꯅ ꯚꯂꯟꯇꯤꯌꯥꯔꯒꯤ ꯑꯗꯒꯤ ꯑꯥꯗ ꯁꯤꯠ ꯁꯦꯡꯕ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯈꯣꯠꯄ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤ 30-40ꯃꯨꯛꯁꯤꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯑꯗꯒꯤ ꯒꯥꯔꯤ ꯅꯨꯡꯒꯤ ꯂꯥꯛꯄ ꯃꯤ ꯃꯌꯥꯝꯒꯤ ꯒꯥꯏꯗ ꯇꯧꯅꯕ ꯈꯣꯠꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯇꯤꯝꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯔꯩꯕꯥꯛ ꯖꯥꯠ ꯄꯨꯝꯅꯃꯛꯅ ꯍꯌꯦꯡꯒꯤ ꯆꯩꯔꯥꯎꯕ ꯅꯣꯡ ꯄꯥꯟꯕ ꯆꯩꯔꯥꯎꯕꯁꯤꯗꯩꯗ ꯂꯥꯏꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯤ Kha Manipur College KMC Kakchinggi Satra Singna class boycott tawbagi khongjang haukhre ngarang nungthil college matam loiraba matungda college da chanabi matung inna I pau amata piba tawdana anoba principal ama thajillakpagi mayokta boycott asi khongjang boycott ki khongjang asi changsin bani hairi Southern Angami Public Organization Sapona Matam Kaktana Chatharakba blockade Hangdokhibada All Assam Manipuri Student Union MSUNA Nungaiba Fongdokre blockade asina maram oiraga National Highway 2 da numit tara gari amadi miyam chathok sasin tawbada apanba kaya pikhi blockade asi matam kharagi oina hangdokpa oirabasu Matung tarakpada micham praja singda awaba pibidanaba sapoda appeal tawzari haina MSUgi president NG Sanahalna Cherol Amada Phongdokli Paugi Maraktha tin babrekama Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna pung kunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medlane app download tawna booking tawi Breaking Matungda Makataba Paupizari Indian Red Cross Society Jiribam Branch ke General Secretary H. Rajen Kumar Singh na Luchingduna Jiribam District Asigi Lakhipur Dalaiba Senior Citizen Home for Older Women Amadi Jiribam Municipal Council JMC gi dedicated workers Singda blanket Amadi hygiene kit Singh Arang Yenthokre Jiribam Municipal Office ta Pangthokiba Achamba Thoramaduda JMC gi dedicated workers Singda hygiene kit Singh Yenthoke Maduda JMC gi Executive Officer M. Surjit Singh Su Sarugyakhi Lakhipur Dalaiba Senior Citizen Home for Older Women gi inmate Singda blanket Singh Pikhiba Thauramda Indian Red Cross Society Jiribam Branch ki NG Biswajit Assistant Professor L. Jamini Kanta Singh Amadi TH Santosu Sarugyakhi Indian Red Cross Society Jiribam Branch na JMC gi workers Singh Amadi Senior Citizens Home for the Older Women da Mateng Pibirakpada Thagatpa Phongdorakli National Khadi Commission Board ki makhada Manipur Khadi and Village Industries Board and Village Industries na Sinduna MKVIV Lamfelpat Imphal Office Complex ta March ki tang kulhumdoi dage numit mapani chupna chatharakpa Prime Minister Employment Generation Program Exhibition listing ani kunma thoi kunithoi ngarang loisinkhre loisinbegi thoramda Jiribam AC gi MLA Asabuddin Manipur KVIB ki Chairman L. Radhakeshwar MKVIB ki ex-Chief Executive Officer PH Khangmaidun Amade Chief Executive Officer TH Ibomchana Athoiba Mithunglen Singh Oina Sarugyakhi MLA Asabuddin
na haike khadi board na asigumba exhibition ama siliba asi entrepreneur singda laingak na thadakhiba loan sing adugi kanaba fanglibara haina check tawbagi khongthang amani adubo handake exhibition asida puthokliba pothok sing asi uraga Manipur ge entrepreneur sing maru oina nupi singna khutsa haibagi amadi village industry ge pothok ningthina puthokle khangbada nungaiba fawi makha tana puthoktuna chaukhatpa lamdam ama oinana ba honarasi aduga bank tagi loan lauragasu singdabagi hainabi laibana bank amasung thabak tawjaningba miyamna loan lauge haibada bank na pining dabana punna bangmin nabagi fibam ama mayokni aduna bank tagi loan lauraga amuk singduna chaukhatna ba honarasi haike L Radhakishorna haike covid ki marak asida masing yamba yamdaba PMEGP ge beneficiary singna saruk yaduna pothok puthok exhibition mapung fahan bada nungaiba fawi Manipur asi hana masagi khutsa heibagi pothok sing ningthina puthoktuna maromdom lepchaba ngamba maning tamba leibak oiramba adu achoba leibak na yotsin kiduna ngasidi hiram khudingda maromdom lepchaba ngamdraba leibak ama oire maram asina apamba hiram ama khallaga maduda training tawraga small scale industry linkhatuna imungi economy chawkhatnanaba honarasi haiki exhibition aduda saruk yakhiba stall singi marakta athoi ahen tanaduna henna pothok fazaba singda ikai khumnaba uttuna sakhang che singsu khutsinakhe Sankirtan Marup Bantarapur amasung Barak Museum Bantarapur Kashar Assam anina khutsamnaduna numit 19 nigi oiba tradition of Maitai Pung haiba hiramda pangthokpa workshop ngarang March ki tang 38 ge nungthil da Barak Museum ge campus ta Sankirtan Maruki Rajkumar Muktazid na thoramapu oiduna loisinkhre loisinbagi thoram asida Naharol Sahitra Premi Samiti Imphal gi president Laipubam Upendra Sarmana chief guest oiduna maira chukhatuna hodokhe loinana Indramani Singhna Tilliba Miyambu taramna okpagi amadi Haurongbam Rajamanina nungi oiba warol thamkhe amasung thoram asida mateng pangba oida Naurem Chunilalna lupa lising ani pikhibaga loinana workshop asida pung tamliba angang singna pung cholon amasu utke Thauramasida producer Haubam Manikumar Assam University gi Manipuri department ki head of department RK Gyanaranjan Saknai Raba film artist Sunindro Konsam senior journalist Dr. KN Chan Amuthoi Sangeet Vidyalaya Chanpur gi president Ngangom Ramakanta president URDS Sinam Major amasung social activist Naurem Chunilal Singna Sarugyakhi Aroibeda maroibe pau amukhana Manipur Nagaland amasung Assam gi tongan ba mafam kayadagi government na afaspa laukthokibada ifam amasung haichare na taramna okre amadi Prime Minister Narendra Modi na chahi asigi class 10 amadi 12 exam thagadaba mahiroi sing amadi mama mapa sing da piba paujel pariksa pe charcha gi thoram Manipur gi tongan ba institute kaya dasu pangthok nakre Poni TV Manipuri pau mining tabiri basingbo kaina da bayatang ni jari